मियोय अमा पुलिसना फाबगी वाहौदा निंगथौखोंगदा तिदिम लंबी थिंजिनख्रे अमसुंग सिक्योरिटी फोर्स ना चिंगी डिस्ट्रिक्ट सिंगदगी मसंग यामलबा खुलाई कया फगतख्रे खुरुमजरी एसटीबी की पाव मिलिंग ताबिर वसिंगु तराम नौचरी पाव संदौना पिजरी ngarang numidang Bisnupur district police na ningthaukhongdagi miyoi ama fakhi haibagi wahauda Manipur gi khwaidagi maru oiba lambi singi manungda ama oiriba tidim lambi thingjinkhre ISTV news na phangba pawgi matung inna fariba miyoi adu anti drug campaign Bisnupur gi convener oibata natana ningthaukhong mangol nganbi college ta hangba relief camp committee gi mihut oina achauba thodang lauriba ningthaukhong municipal council ward number 14 dage thokchom roman koba miyoi amani ngarang Bisnupur district police ki CDO team amana faki haiba wahodagi ngasi ayuk angan badagi ningthaukhong bazara lamdam adugi miyamna tidim lambi thengduna khongjang sangsinkhre masing yamlaba nupi kayana thokna raktuna chathakiba lambi thingba aduna maram oiraga achat awong singda chawna khudong chadaba kaya mayoknakhi Jatkiba lambi thingba asina moirang lomdagi infal tamna lakpa gari sing infal lomdagi moirang tamna haitharakpa gari sing thatuna thamki ayuk chawrakna pung mapan lom taba aduwaida Bisnupur police ki osi laktuna ban tawriba singa wari sanaduna ayuk ki pung mapan makhai taba aduwaida hiram masagi matangda wari sanana bakhanghalamki adubu lambi thingbadi makhatana adumak leptana chathaki lambi thingba aduda sarukya kiba RK Tombishna kaubi meira paibi amana phongdorakhibada fakiba roman achamba miyoi ni telephone gi khuthangda wari sanarui haibagi damak chamna hingjariba miyoi amabu maral pisalaga fabagi chatnabi yaningde roman bu condition amata yaudana thadotriba fawba ban asi makhatana chathakigani haiki Laibasing adu phaba matamda koi parja amatana maira paibi amatana chongkhibel deiroi chongchu chongjaroi aduga hariba mara leitaba mi singbu phara ga kaura wari sanabane adu tawbane na akiba piriba mayam se asi ju khudak tagi lepi haiba wafam se koi I mase ni haiba gi damakta so kayara kan haigre hojik chu yaraktaba thogadi madu amu hena crime thona masag oi madusu lepiyo hajaningi masagi phamkana naba commando singna sathariba kaino se masagi upgrade phangna naba magi post ado high level yauna naba gi damakta mi pha mi pun tawraga phai haina naba PR gi room da sathariba thawong ase sungya yabagi ngamoi amu hana su tawbiganu haiba wafam se thamjari aduga lan gi matamna hariba kuki narco terrorist singna Pangkap ta kablak pa matamda makoy gi order pide order phangde haidana singkhong yaurura phawbada commando sing hantharakiba aduga akoy gi karichu nomai ka pa haidriba khunga pa isa isu singnadi iramdam parja kandaba yade haidana khangdana leigiba mayam am leikrabani lanphamdana mai leiraga chelaga ngasina Manipur nungsiba sadana masagi upgrade kana nabi damakta pangphada phaba se amona tawbiganu haibu wafam se hanna pawjen piri Haukiba numit Karanida Manipur Police, Assam Rifle, Indian Army, BSF amadi tongan ba security agencies singna Chingi district singda operation chathabada yamlaba nongmai amadi bomb phagatpa ngamkhre police dagi phangba pawge matugena Churchanpur Chandel amadi Technopol gi mafam singda thi humbagi thabak chathabada yamlaba khusu khulai kaya phagatpa ngamkhe makoi singa dugi manungda M16 rifle ama MA rifle ama Insast rifle ama GCMK rifle ama 303 rifle ani stand carbine ama single barrel kuntra taret double barrel ama pistol taramathoi lethot ahom pompi kunnipan amadi lethot bom manga yaure thodok sing adugi matangda police na case lokhattuna thijinba hokre hari Chahi Yankairom Surabi nupi ama thangna thinduna halamle thodok asi ngarang numidang pung 9:95 rom taba aduwaida khurai thodam laikai thokibane Laikhidrabi nupi adugi maming nauroibam ongbi sila Eli Stenden kawi mapuroibagi mingna Laikhidraba Rame kawi khurai thodam laikai dagini hairi mahapu thangna thinduna halamniba miyoi aduna khurai chingabam laikai dagi nauroibam Roni kauba miyoi amani Roni na silabu thangna thilabam matungda mafam adu thadoktuna chen khibadagi police amadi miyamna tanaduna faraga Porompat police station da thamkhre thodok asigi matangda case ama lakhatuna thigatpa hokre hujik atenba break amatang lominasi Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiyu tambiyu
matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक की मतुंग मखा तारकपा पाउदा था असगे तंग तरा तरह के अयुक अंगन बदा वांगोई ऐसे की मनुंग चंबा वांगोई खाइदेम अमदि लाइफ फ्राकपम की मरकता लेबा बेनस इबोबी पोल्ट्री फार्म अपादा इम्फाल टूरल तोरबन कायबदगी मफम कयादा इसिंग थुमजिनबा अदु मियाम लोकल एमएलए अमदि डिपार्टमेंट की ऑफिशियल सिंग याउना कना होटनबदगी ngasi ahing नोंगालामदाइदा थिंगबा ngamkhre masina maram oiraga state highway oiriba mayai lambi paduna ising chelamba adu ayamba mafam da hantakre paubitek tagi mayang imphal gi jabungbam company mapa nungoibi road hairaga khangnaba mafam adudi mapung fana hanthaba ngamdre lamdam adugi miyamna hoptuna turel torban thingba ngamkhrabasu akutpa mafam singdadi ngasi su khu yongna ising thumli nga farm tawzaba kaya mapung fana manghan takhan kiba amadi fausat ka dawriba lokfam kaya da ngasi su ising leibana lawmi kaya kokta खुद हापगा मानना अवाबतारी लेंगा के मैकैदगी मांग ताकलबा सिंग खरादा ओइरबसु साफनबा मतेंग पांगहनिंगबगी अपांबा फोंदोकनरगली मणिपुर जूलॉजिकल गार्डन इरोइसेंबा इसिंग थुंबना मरम ओइरगा जू येंगबा लाकपा मियोय सिंग हौखिबा तांग तरा तरेतगी थिंगदुना लाखिबा अदु मखाताबा ऑर्डर अमा थोक्ट्रिबा फावबा जू येंगबा लाकपा मियोय सिंग चंगबा थिंखिगनी हाइना मणिपुर जूलॉजिकल गार्डन की डायरेक्टर एल बीरामंगोलना थादोरकपा चेरोल अमना खंगहलकली अरोइबदा मरोइबा पाव अमुकन पिजरी मियोय अमा पुलिसना फाबगी वाहौदा निंगथौ खोंगदा थिदिम लंबी थिंजिनख्रे अमसुंग सिक्योरिटी फोर्स नचिंग की डिस्ट्रिक्ट सिंगदगी मसंग यामलंबा खुलाई कया फगतख्रे हुजिक फाबगी ओइना एसटीबी ना पिजबा पाव मतंग असदा लसिनजरे मीटिंग ताबिर पुमनमपु अमुकन ख्रुमजरी